Landa yamna chauna mai pakle. Athuba matamda Iranian regime Turagani Haina Netanyahu na Haikhre. United States amasung Israel na Iran gi mayokta chathariba lan ase yamna chauna mai pakle. Apunbagi military campaign asina Islamic regime asi paring nai na namthari amasung Iran gi mayokta hingna leiramba threat adu lovthokre haina phongdokladuna Israel gi Prime Minister Benjamin Netanyahu na Iran gi Islamic regime asi athuba matamda turagani haina phongdokki. Pesaki mangoina na jati gi mafamda pikhiba paujelda Netanyahu na Iranian regime asi soidana turagani amasung Israel na lamdam masida Iran gi threat chap manana mayok na balaibak singa anoba alliance semle haina phongdokki. Anoba alliance sembagi matangda Prime Minister na laibak amatagi maming di pankide. Adubo athuba matamda masigi yamna maroiba alliance asigi matangda akuppa marol haiba ngamlagani haina phongdokki. Ningkha tamba phangbagi kumai asigi mangoina na Israel asi hanadagi hena yamna mapangal kallaba laibak am oire. Iran gi regime asigi mayokta aikoina lan toba sida prithibhi pumbana tare. Lan asida aikoina angakpa phangna mai pakle haina Netanyahu na haike. Hokiba sahi taragi khuzing kaya sida America sirasanu Israel sirasanu haiduna lauduna lakpa Ayatollah gi regime asi paring nai na namthakre. Regime asina Israel butum na manghanaba Middle East kudum chansinnaba amasung prithibhi pumbada threat taunaba honaki. Bakhoigi mi hatningbagi pandam madu phangnaba nuclear program amasung ballistic missile program chathaki. Makoina Israel gi akoibada proxy terrorist group sing yokhat ki haina Netanyahu na haiki. Hokiba chahi kaya sida Iran na tawkiba thabak sing asina makoina $1 trillion amarom tingkibani. Hojikti madugi trillion amadu nalada takhre haina Israel gi Prime Minister asina haiki. Iran di hanadagi yamna thina mapangal sonthare adugi Israel di hanadagi hena yamna mapangan kankhatle haiki. Islamic regime asigi mayokta chathariba campaign asi loidri haina mahakna phongdokki. Marakasida paugi source amagi matungina Iranian regime asina chemical weapon puthokpada sijinnaba sakti yamna leiba synthetic opioid oriba fentanyl puthokpa plan ama Israel na strike tawduna thugai khre hairi. Tofik daru factory thugai khre haibasi Iran gi authority na suyajakhre adubu makoina di factory aduda hospital gi hidak khaktamak puthokpani haina phongdokki. Iran gi supreme leader na terrorist group Hezbollah da makhata na support tawgani haina thajaba pikhre. Israel na yamna thina sauba Iranian Islamic regime gi ariba policy makha chathaba oina Iran gi anoba supreme leader Ayatollah Muzdaba Khamenei na Lebanon da base tawba Shia Muslim terrorist group Hezbollah gi Chief Naim Qasem da thakiba paujel amada United States amasung Israel gi mayokta lan horiba du makhata na support tawgani haina thajaba pikhre haire. Paujel aduda Muzdabana mahaki mapa amasung hanagi supreme leader Ali Khamenei bo US amasung Israel na hatkibada Naim Qasem na awaba phongdorakkiba du yamna nungsiba phongdokki. Muslim sangsar gi Kwaidagi anam kanba yaknaba sing wariba United States amasung Israel gi mayokta khongpham chetna lanthengnaba haibasi Ali Khamenei gi yamna maruiba thodang singi marakta amani haina Muzdabana haiki. Hezbollah gi leaders singna lanthengnaba mathona uthokpa amasung kathokkiba kayagi damak Muzdaba Khamenei na thagatpa phongdokki. Qasem gi losing amasung mathona asina Israel gi thausil maithiba piduna Lebanon gi miyamda ikai khumnaba amasung nungai yaifaba purakani haina Iran gi anoba leader asina Israel ga lan tawraga nungaiba purakani haibagi wakhalon phongdokki. Iran gi anoba leader singa yamna lusinna wa khanabagi thabak chathari athuba matamda yanaba ama puraklagani haina thajari haina White House na phongdokhre. President Trump na haibagumna US na Iran gi anoba leader singa yamna luthana wa khanari amasung masida yamna sukhumang chawselle haina administration gi senior official amana phongdokki. China amasung Pakistan na apunbagi oiba warol ama thoktuna khudakta lan lepnaba appeal tawkhiba adugi matangda
paumi amana hangakpada official aduna wafam si phongdokhibani athuba matamda yanaba ama purakani haina president na thajaba phongdokhi amasung yanaba puraktrabadi maduda lakadaba adusu mayak sengna khangankhi haina official aduna China amasung Pakistan ki appeal reject tobo ina phongdokhi marakasida US ki State Department ki Secretary Marco Rubio na US na Iran ki mayokta operation chathaduna thamkhiba pandam madu ngankhatna phanggadore haina phongdokhre Fox News ki interview amada Rubio na hojik chathariba operation ase top mawongda hei singbaga loinana chathabani haina phongdokhi ekhoina yamna khumang chawselle amasung pandam phangnaba lepthokhiba matamdagi yamna ngankhatle ekhoina panthung phamlei uba phangle haina Rubio na haikhe US forces na yamna chekchinna amasung yangna operation gi mahei piba ngamli haina state secretary na thagatpa phongdokhe ekhoigi military na top makhalgi hei singbaga loinana pandam sing phangba ngamle masi anoba juk asida khwaidagi matik chana chathaba technical military gi operation singi marakta amani haina itihas ta lehoragani haina khalli haina Rubina haikhe Iranian regime gi maikaidagi lakpa threat thengnanabagi damak US ki action ase yamna tangai phadaba amani Iran na makhoi mathangi North Korea gumba oirakna honakhe adubu khenaba dudi US yongna kapsinba yagadaba intercontinental ballistic missile sing paiba dharmada hakchinba sia cleric sing na sasan toba sine President Trump na khongthang asi lokhalamdaba tarabadi Iran gi pandam asi soiduna phangkhigani haina Rubio na haikhe Iran da thokliba lan gi matangda United States amasung Europe ki allies singi marakta nungainadaba kaya thokhibaga iroinana US ki President Donald Trump na military alliance NATO North Atlantic Treaty Organization dagi toknaba kanna wakhal tawri haina phongdokhre NATO dagi tokpagi wafam ase matam kaya gi mamang dagi Trump na ngangduna dilakhe adubo handak Britain gi telegraph pauche da mahakna phongdokhiba wafam aside amuk khanna taisinaba yararoidaba mawongi wata oiri Iran da thokliba lana siloiraba matungda NATO da US na member oina leiriba si tokpagi wafam khanagadra haina hangbada Trump na madugi wafam adu khanaba khaktamak natre haina phongdokhi mahaki wafam asigi matungda media na NATO ga pau phongnabada alliance asina kudakki oina mot amata phongdokhide handak Iran da thokpa lana sida Trump na khwaidigi sawa leaders singi marakta mo oiriba British Prime Minister Keir Starmer da Trump ki wafam asigi mari leinana hangbada Starmer na Britain di NATO da mapung phana pukning luptuna leiri masi prithvi asida amatta ngairaba khwaidagi mathau ningthina tawriba military alliance amani haina phongdokhi Iran da lan thokpa amasung thaugi mamal hengatpa asida Europe ki leader kaya de akanba political pressure mayoknari adubu Starmer na Middle East da thokhiba lan asida Britain di yauroi aduga phanakanba pressure mayoknarbasu charangnaba khonjel kaya thadoklabasu Britain gi interest te yenglaga phire pumnamak logani haina phongdokhi panba yabade NATO da khwaidigi maruoriba lebak ase United States na oiri United States yaudaba matamda military alliance ase Russia ga thengnabada yamna wana thokani haina thajari US na tokhiba matamda NATO thopsinbagi phibamda lakpa yai hairi